HOUKHIBA था सेप्टेम्बर की 13 अक्टोबर की FAOBA MAPHAM KAYADA PANGTHOKNARAKLIBA SWASTH NARI SASHAKT PARIVAR ABHIYAN campaign की SARUK अमा OINA District Health Society THOUBAL na SINDUNA Mega Health Camp अमा Ngasi Haokha Mamang Leikai Community Hallda Pangthokhre थौरम अदुदा Deputy Commissioner and Hana Kamaina Athoiba Mithunglen Health Services Manipur ki Director Dr. N. Hemant Kumar Singh na Thauram Mapu CMO Thoubal Dr. Y. Nokul Singh District Hospital Thoubal ki MS Dr. W. Rohini Kumar Thoubal Municipal Council Thoubal ki Caretaker Councillors Singh KS Thambal Amasung N. Santi Debina Akhanaba Mithung Singh Oina Sarukya ki Health Camp aduda tongan ba NCD Clinic Dermatology Oral CA Screening PMR Gynecology amadi Ava ID sabana chingbagi stall sing hangduna ana layeng khibaga loinana mathau taba hidak langtak sing su lem le yenthoki amadi ahal oidaba oirabi sing da su walking stick amadi kudak ta saba health card kaya su yenthoki